Ahanba Manipur Rifles ki awang thangmama di telephone bavan gi maning thangbata leiriba Crime Investigation Department CID Imphal ki office ngasi ayuk pung 2:30 tabada mai horakpada gi tumna chakhre. ELITETV na phangba pawma ki matungina mai horakpagi maram asi electric short circuit gi oiramba yai haina thajanari maramdi CID office leiriba mafam asi security na section thorang lokhaliba mafam singi manungda madi makhata na mai kanmi ki thabak paus na file tawba fawbada Manipur Fire Service ki fire tender amadi firemen singna Maihau langpok hena thokta bagi thabak chathaki ELITETV news ka telephone gi khuthang da wari sanabamada CID SB gi SPRK manivinduna phongdorakpada office asi maina tumna chakhre su crime kayaga mari leinaba chang khara makhai kanmangam hobra haibadu kana yengsele aduma koyamba sarukti mai asina maram oiduna chakhre haibu wafam thamlaki CID Office to Kiba Todogo ki matang dengan si chathariba assembly session ge ayuk ki sarukta house ki leader oriba Manipur ki chief minister and Beren Singna amang ata thokriba sing adu ki matang da nungai taba phongdokre short circuit gi hariba mai ho langpok adu thokibani haiba pau ki matungina all CID office ki cha da hombudra mangadi maina tumna chakhre yarba makhai mai chakpada da mangkriba crime ka mari leinaba chang sing chakhre su digitally safe ta hoba lady crime report sing khara de adumak laiki gani aduma ko ayamba sarukti maina tumna chakhre bu wafam house thamki Honorable Speaker sir, I report ama ani haibadare ama katanga hana itam ngasi si nongalam dai housing session ina report sitam jabani tu pungani ga makhai khare helakwa dwaida akhoigi all CID office si mai sakpa mai siam chauna sai ahinga wore adu solak kadba matam jana khanghogdana kogi all secretariat ki kari gi leiriba adu mamayam dudi kanmangam hore CRPF ki berek phogyauna khar chaksila abani yam chakhre si kogi all CID office si phajana chakhre 75% gumba adu CRPF bari silansila kana South Block all secretariat si partially tor kana dei loina damage di to hogre adu masidai da khoi FIR am lawre kari kamai tor ka to buna do mayam nadi fire service ki kari gai ngasai morning the meeting to guda ma do short circuit oni haina to adubu koi thi je dana da madudai da maroi ne CID gi office ni na madai da khoi gi crime branch ki technical gi security ki cyber crime gi aduguma record sing kari gi khara mai sakhiba adubu live phabadi akhoi na masi digitalize ta ho budana hai report mayam sigi fingerprint kari kari mayam si loina khoi save to hore accept photo culprit sing gi photo kharana tan adugi culprit sing gi photo dudi khoi saitro gan hoji jail da loi leiri bunga thani madu photo am ka pa su kap se na khanara I am record ti sir save to bunga mani hai masi mai